ꯀꯩ ꯐꯤꯂꯝ ꯀꯨꯝꯕ ꯕꯂꯥꯟ ꯅꯨꯡꯂꯥꯗꯒꯤ ꯀꯣꯏ ꯁꯥꯏꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯐꯖꯕ ꯑꯣꯊꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯏꯍꯦ ꯑꯗꯣ ꯐꯖꯈ꯭ꯔꯦꯗꯀꯣ ꯁꯩꯇꯥ ꯐꯖꯩ ꯃꯌꯥꯝꯅ ꯊꯤ ꯍꯥꯏꯔꯁꯨ ꯐꯖꯔꯁꯨ ꯑꯩ ꯅꯨꯄꯤꯅ ꯏꯍꯦꯟ ꯍꯦꯟꯕꯅꯤ ꯐꯖꯕ ꯑꯗꯣ ꯅꯃꯃꯥꯏ ꯀꯜꯂꯤꯍꯦ ꯁꯩꯇꯥ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯀꯩꯗꯧꯗꯣꯏꯅꯣ ꯆꯪꯉꯦ ꯑꯩꯅꯕꯨ ꯅꯨꯡꯁꯤꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯥ ꯔꯦꯞ ꯚꯤꯛꯇꯤꯝ ꯑꯃ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯃꯥꯒꯤ ꯄꯥꯁꯇ ꯌꯥꯝ ꯆꯤꯇ꯭ꯔꯒꯨꯞꯇ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯂꯩꯁꯅꯨ ꯑꯩꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯅꯕꯨ ꯄꯥꯝꯈ꯭ꯔꯕ ꯍꯥꯏꯗꯤ ꯑꯩꯅꯕꯨ ꯌꯥꯈ꯭ꯔꯗꯤ ꯑꯗꯨꯝ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯅꯤ ꯍꯩ ꯃꯗꯨ ꯑꯄꯪꯕ ꯐꯨꯗꯣꯛꯄ ꯀꯧꯏꯅꯦ ꯕꯤꯠꯀ ꯂꯩꯇ꯭ꯔꯣ ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯄꯥꯅꯒ ꯂꯛꯅꯔꯛꯏꯁꯦ ꯑꯩꯗꯤ ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯄꯥꯅꯒ ꯂꯛꯅꯔꯛꯄꯁꯦ ꯕꯤꯠꯀ ꯊꯤ ꯂꯩꯒꯣ ꯂꯩ ꯑꯃ ꯍꯥꯏꯗꯧ ꯂꯩꯌꯦ ꯍꯥꯏꯗꯧ ꯂꯩꯗꯤ ꯍꯥꯏꯔꯒ ꯁꯨꯡꯍꯥꯏꯗꯤ ꯍꯥꯏꯗꯤ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯔꯝꯃꯒ ꯂꯣꯠꯈꯤꯕꯗꯨꯗ ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯨꯔꯕ ꯋꯥꯗꯨꯕꯨꯗꯤ ꯍꯥꯏꯗꯧ ꯂꯩꯗ ꯋꯥ ꯑꯃ ꯍꯥꯏꯗꯧ ꯂꯩꯔꯤꯀꯣ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯅꯨ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯥ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯉꯥꯡꯅꯦ ꯆꯍꯤ 6 ꯁꯨ ꯃꯊꯪ ꯂꯥꯛꯄꯗꯨꯗꯤꯅꯦ ꯄꯣꯠꯂꯣꯏ ꯑꯣꯏꯅ ꯁꯦꯠꯂ ꯂꯥꯛꯑꯒꯦ Somebody say